Chief Minister na chair lauduna COVID-19 review meeting pangthoktuna district khudingmaki superintendent singda pau phaunaduna thabak laukhatnaba mari leinaba singda khanghankhre. Poloi bagi paisa imungdagi laure. COVID-19 positive oiduna laikhidraba imungdagi poloinaba sel lauriba sigi matangda Chief Minister Amadi mari leinaba department singna mijeng sangbiu haina social and cultural activist Rakesh Naurem na phongdorokli. Ngarang numidang wairam wangkhai pukrambam leiraktagi sanbam tombi kaubi sahi maudrarom suraba ahal ama COVID-19 na laikhidabadagi poloi bagi lever amade cremation charge oina amade Anwar Ali kauba IMC ge jamandar amana APR amada sign tawraga paisa lawbugi thokdokse thengnavani haibo wafam mahakna phongdokhi nakal amaromdana poloi bagi paisa lawkhiba leite Imphal Municipal Corporation IMC na COVID-19 ga mari leinaba siba migi imung manungdagi lupa lising taraga mangagi senpham lawkhiba leite haina IMC ki maikei dagi phongdokre. Tonganba Firal amadi Constitution Yaroi RN Ravi Naga Tokta Center ki interlocutor su oiriba Nagaland Governor RN Ravi na NSN IM ki Tonganba Firal amadi Constitution ki demand si Yaroi Center government ki yamna sengba phirepti leibak asigi national flag ama aduga constitution ama haibasini haina phongdokre. RN Ravi na Naga sing khoisau na hale IM Nagaland gi yangkhaiga nipan suba statehood day thoramda Governor RN Ravi na miyam da pikhiba daita yaudaba warol na Naga miyambu khoisau na hale haina NSN IM na cherol amada maral sirakle. Manipur University of Culture gi wathok matik sadraba Deputy Registrar na thokhanbane. Manipur University of Culture da sok lising ani kun mathoi academic session gi MA first year da mingchanbagi pidiba eligibility criteria asina maram oiduna thokliba wathok ase matik sadraba Deputy Registrar amakhakna University asigi administration pumnamak supai paisinduna chalaibadagi thoklakpa wathokni haina Kanglai Indigenous Martial Arts and Cultural Society ki marks na cherol amada phongdorokli. NIA court na Ayaba Pikhre ani suba Manipur Rifles tagi nongmai macha yangkhai ga taruk magazine ga kona na mangkhiba thokdoki matangda NIA na case ama lakhwatuna thigatpaga loina na phagalakhiba nongmai macha singi manungda temper tawramlaba pistol mari asengba body number khangdoknaba rifle factory da thabada NIA court na Ayaba Pikhre Amit Shah December da CM ga Indo-Naga Pestoki maram khananaba Manipur da laklagane. Union Home Minister Amit Shah December ge ani suba sayol da Manipur gi mangda tariba isu sing ase khananaba laklagane. Manipur gi Chief Minister N Biren na COVID-19 positive oibadage home isolation da leibadagi khongchat adu yaithokhibani haide. Union Home Minister ge khongchat adu da Chief Minister N Biren Governor Nazma Heptullah BJP State Leader Singh MLA sing amasung civil body singa loina na atopa kaya unaraba yai haina panare. Amit Shah gi khongset asina Indo-Naga Pestoke waroisin purangna ba CM ga khanawagi maruoiba maram amani haina source amana palle. Atopa kaya ama de 6th schedule Manipur Land Reform and Land Revenue Act insurgency issue suspension of operation with Kuki militants BJP Manipur State Unite reorganize tauba drug menace amasung Indo-Myanmar border issue sing khanagani haina source amana haire haying khoi chabun amana anoba makol sanaba Kolkata airport ke flight ani da Sajinkhre yamna ngakpa thogdok ama oina masing yamlaba haying khoi singna Kolkata da leiba Netaji Subhash Chandra Bose International Airport da Air Vistara flight ke window da makhoi gi anoba makon sanabagi damak thomjinduna leisinbadage flight adu paiba yadana Matam kaya sonthana airport asida khamduna leikhi haire Twitter da thadorokhiba viral clip aduda fire department na water jet sing sizinaduna khamduna leiriba flight adudage haying khoi sing adu lauthokhi asigumba yamna tangna thokpa thogdok makhal asiga manaba thogdok amasu haukiba chahi 2019 da Air India flight Kolkata to Agartala paiba amadasu haying khoi sing na cockpit window da yomsilakpadage pung 2:30 thengthana airport asidagi panthungpham yaunaba paiki haiba paw amasu lei haina haire COVID-19 dagi ngakthoknaba Kim Jong Un China na saba vaccine kapkhre analyst China na North Korean leader Kim Jong Un amasung mahaki imung manung loina ba kaya China na saba experimental coronavirus vaccine Pikhre haina
masak thoktaba Japanese intelligence source ama palladuna US analyst na phongdokre. Harry Kazianis Washington da leiba Center for the National Interest think tank ke North Korea gi expert asina haikibada Kim amasung North Korean official amade senior kayamarum hidak asi kapthokre hairi hidak asina kanaba phangbra phangdabra haibadudi khangdri haina mahakna makha takhi adum oinamak NIS na phongdokpada North Korea na South Korean gi COVID-19 vaccine sembagi hek taunaba mamang sayol gi aroibada honai haina maral siri Indonesia da volcano Pikhre anakpada leiba mioi sing chenare Indonesia da active volcano chamaga kuntra rom lei leibak asina atopa leibak singa active volcano leiba changdam navada leibak asina masing heli Pikhre ba volcano ase leibak asigi konung oiriba Jakarta dage kilometer listing aniga chatruk lom lapna leiba Mount Ile Lewotolog kauba active volcano aduni volcano ase Pikhre rakpada manak anakpada leiba mioi sing aki tuzung phaukibaga loina na khungang kunga taruk lom dage mioi listing aniga chatret lom casualty da leiri haina hairi Indonesia ge Volcanology and Geological Hazard Mitigation Center na bakhoi gi website ta volcano Pikhre bagi akoi bada chawrakna kilometer mari rom asaba leichin sing lava stream lava avalanche amasung poisonous gas sing sandoktuna leire hairi volcano cham ko kuntra gi manungda Mount Ile Lowotolo kamanaba volcano ahum leiri haina agency gi pau amana hairi Masida Java Island da leiba Merapi volcano amasung Sumatra da leiba Sinabung tha asida Pikhre su haina pau asina hairi Barcelona Messi-bu Champions League ke match amagasu pothahan bagi matam lauri Barcelona na Lionel Messi Mark Andertar Stegen amasung Philip Coutinho yaudana hayeng Ferencvaros ka Champions League ki match oina lamba taunaragani Sanaroi sing adu coach Ronald Koeman na pothahanaba phirep laure Barcelona na Group J ge ahanba match mari mai pakraba matungda pre-quarter final ge mafam ama kankhe Mamangi round da Dynamo kip ka sanakiba match tasu Messi pothanaba gi matam lauduna sanakhide midfielder Frankie de Jong su kip ta sanakiba match aduda team gi damak sanakhide Barcelona na Juventus tage point ahum mangsil thare Hayeng yumsa kaisa numita sanagadoriba match asida Gerard Pique, Ansu Fati, Sergio Roberto amasung Samuel Umtiti injury sing nangnaribana sanaba ngamloi daure